정말 ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯌꯦꯟ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯁꯥꯎꯟꯁꯦ ꯌꯥꯔꯝꯗ꯭ꯔꯦꯕ ꯁꯥꯎꯟꯁꯦ ꯃꯇꯦꯛ ꯑꯃ ꯌꯥꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯎꯟꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯊꯤꯟꯕ ꯀꯥꯎꯔꯕ ꯊꯤꯜꯂꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯟ ꯇꯧꯕꯗꯣ ꯀꯥꯎꯔꯝꯃꯦꯕ ꯑꯗꯨꯅ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯃꯊꯪꯗ ꯁꯣꯏꯗꯅꯕ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯅꯝꯃꯨꯔꯕꯅꯤꯅ ꯑꯗꯨꯝ ꯊꯥꯒꯠꯂꯒꯦꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯕꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯃꯣꯔꯣꯛꯁꯤꯒ ꯃꯦꯠꯄ ꯐꯖꯩ ꯃꯣꯔꯣꯛꯁꯨ ꯐꯖꯩ ꯃꯣꯔꯣꯛꯁꯨ ꯐꯖꯩ 오늘 갔다 오게. 근데 이게 감회가 진짜 생각하다 보라고 ngâm ăn gì cái này chọn không ạ
먹자. 싸우고 먹자. 먹자. 양이 먹는 게 아니야. 해라. 싱석 스메게 이 당근에 아 그래 이제 생각하려 우속 뜨거 떠오다 다도 생각도 아들이 싸우기네 너무 떨어졌네 없는 건 별로 그래 다갈까봐 근데 지금 이거
ꯆꯤꯝꯕꯥꯜꯒꯗꯤ ꯎꯇꯨꯞꯃꯨꯛ ꯆꯥꯎꯋꯦ ꯆꯤꯝꯕꯥꯜꯒꯁꯦ ꯎꯇꯨꯞꯃꯨꯛ ꯆꯥꯎꯕ ꯄꯤꯛ ꯃꯟꯕ ꯋꯥꯅꯤ ꯌahumꯁꯨ ngâm Walau biano ya dai ngao đấy sao gì cảm gì lên gì đấy walau biano slide video